ngasi oiba tongan page kharagi post and collection tawbagi manungda hi ai khomba news site riba page asigi post amani khakla khotjaraga ahan moina miyam da kodol tamjagi amadi video asibu meng tabiri bu punamakpu loktak mapau updates ki makaidagi ikai khomna butchari kotu KSO amadi SAC wari sanarba matung MOU amuk hana sign tawnaduna yasinaba purakhre hairi kuki volunteers singna naga puruk ki miyoi singda pu chaiba kaya itat tatana satharakiba thodok aduga mari lainana committee on tribal Unity Kotu Kuki Student Organization KSO amadi Senapati Action Committee SAC ga ngarang punna phamina duna wari sanarba matung MOU amuk hana sign tawnaduna yasinaba purakhre hairi warol sing adudi pung kun mari gi manungda kotuna SDSA da lale hijagadabani KSO na thokiba press release kodakta handokadabani naga singi mathakta sathaba harassment kodakta gi lepkadabani naga community singi mathakta harassment chathaba miyoi singi mathakta action lokhatkadabani haiba warol sing sign tawnakiba MOU aduda palli hairi makhatana ngarang sanakiba Santos Trophy 2024-25 match ta Manipur na Delhi bu goal manga ani chanduna maithiba piraba matung semi final changkre hairi makhatana former prime minister Manmohan Singh 92 years masagi anabana maram oiraga ngarang numidang pung 9 lom tarakpada Delhi gi aims ta pukhatlaga laikanaram laba matung numidang pung 8 rom tarak adwaida tabang panthadok tona chatkre hairi mapugi lekolda ingna chingna laiba oirasnu haiba wafam pes asina phongdongli pes asimaki makatana puba thangma ngamloidaba selgi demand maram oiraga ningthina mathau toba ngamlaktabagi phibam amada lakpadagi lamsang municipal council gi office solon chinduna matam kaktana thingjile haina council asigi chairperson aribam thajana phongdokhre mahangna makatara duna hai haukiba chahi gi me ahumdagi manipurda thokliba irang asina maram oiraga solaba miyam amadi apunbagi saktam ngaknaba hotnabada council asina pangba yaba mateng ngasi phawba pangduna lakni makhatana su pangkigani council asina koliba mafam kaya red zone area da laibana miyam gi yaifanaba thabak thorom kaya paikhatnaba honariba asida kanagumba lup amatana puba thangma ngamloidaba selgi demand tawbiganu hainasu mahakna makhatana phongdokhi manipur gi anoba chief secretary ama lakpa yana lairi hairi manipur gi chief secretary Benit Joshi bu ministry of education gi makada department of higher education gi secretary gi thau puna ba khalakre manipur gi oina anoba chief secretary ama lakpa yana laire adum oinamak manipur gi anoba chief secretary kanana oigadagi haiba hauzik phawbi oina chapchana khangma ngamdri hairi makhatana national highway 37 amadi national highway 2 da pochai pudro lakpa gari imphal da thunglare national highway 37 amadi national highway 2 da lamdam asigi tangai fadana nomada sangdraba yadraba pochai pudro lakpa gari chama ga marfu ga taruk amadi sani ga kunthra ga mari hairiba lambi asida panba yawduna pusilakre makhatana pochai pusilakpada khudong chiba thoktanabagi damak chingnai oiba mafam singda security force na kanba section tharang lokhatki Manipur district punamakta pamdaba thodok thoktanabagi damak chingam asung tamda punna checkpoint samaga nipan hangduna achat awong sing check tawbagi thabak chathakre hairi PSC gi aroi boina pangai khongam part area da laiba brick farms la school oil pumps amadi sekmai da laiba health center dagi lona yadaba maong da sangkhai tungkhai tawbada chenabani haiba aina thingraba lalolup KCP PWG gi active members ani police na Imphal West district ki manung sana laiba awangwa bagai lamkhai dagi pagat kre hairi police na farm mi ani adudi MD Imtiaz Khan chahi ni phuga manga amadi irengbam gulapi singh chahi ni phugom dai kawi hairi makhoi ani dagi mobile handset ani sel oina lupa lising amaga chama yawba wallet ani Aadhar card ama pan card ama driving license ama ga loinana two wheeler gari ama pagat pangam le hairi makha satharakpada Kwakaitel 360 hairi ba page asigi post amani khak lokot charaga thamjage breaking news khurai angom lekai ga moirang kampu sajep ka phaunaba thong tekpadagi mioi khara torel da tasin gre hairi makhatana manipur gi governor nauna hablakpa laina logba chumloi president rule PR lakpa yabagi oithokpa chauna leire haina KC Singh former IFS officer na phongdorakre makha satharakpada explore manipur hairiba PSC gi post amakhak lokhotchigi 10 amadi 11 ARB gi training loiraba mioi singi imung manungi mioi singna MLAs minister singda chattuna irang leitaba mafam singda masa singbu posting thabinaba wanom thonom ma tawriba si tawbiganu haiba CM Biren gi wafam phongdokli makha satharakpada nungthil gi pauksi gi chifong ama oiriba pandamdagi lakhotcharaga aroibo in miyam kodol tamjigi matam khara lep luroba matung kuki singna ngarang numidang tagi maitai khulda landaba haurakre hairi
Matam khara leplurba matung ngarang Christmas ki numidangtagi hawraga ngasi ayuk fawba Imphal East District ki lamlai kendragi manungda leiba meitai khulsingda kuki singna nomai amadi bong kapsenduna landarakre. Presta fangwa pawda ngarang numidang pung taraga minit yankairom tabada Imphal East District ki lamlai kendragi manung chana leiba meitai khulseng sangram khuldagi hawraga sabung khok khunau sana sabi yengang pokpi Uyoksing Thamla Pokpi Uyoksing Natumching Urangpat Maning Chingna Chingba Mafam Singda Kuki Militant Chingna Boma Madi Nomai Kapsin Duna Darakre Hairi Mafam Aduda Ngak Seliba Security Force Ngamadi Kulgakpa Singna Su Handuna Nomai Round Kaya Kapki Nomai Kapna Bagi Thaudok Adu Ngasi Ayu Angan Baphawa Sataki Nomai Kapna Baduda Mi Asok Apan Yawbugi Pawdi Fangde Panba Yabadi Mamang Chahigi 2023 gi May Ahumdagi Chatharakliba Irang Asiga Mari Lainana Sahi adugi me kunga taret amadi kunga nipandagi kuki militant chingna samung ko kunau da leiba sekon ama yengang pokpi santi khongpal da leiba yum ani sana sabi da leiba yum ani amasong goltabi maitai khul pumba mai thaduna talakhibadagi goltabi maitai khulgi kunjase ngasi phawba hanjinba ngamdana relief camp da changja phamlawduna leiribani amaromda Imphal East District ki manung sanba sanjelokta leiba maitai khulsing tamda kuki militant chingna ngasi ayuk pung taruk tagi hawraga ayuk ki pung tarik makhairom taba fawba bom amadi nomai kapsinduna landarakre maduda maitai khulngakpa singnasu handuna nomai kapnakhi ayuk ki pung tarik makhairom tabada nomai kapnaba lekhi adubu marak marakta nakal ani ki makaidagi nomai kapagi makol tanakhi thodok aduda kuki khulai paibisingi marakta asopan yoromgani haibagi singnaba lei hairi aroi boina mangkiba matam phugatnaba lengaki official singna hanadagi saruk ani hena thabak susi haiba CM Biren ki wafam thamjagi CM Secretary ki Dabar Hall na ngasi pangthokkiba Good Governance Day tharomda mathaki wafam asi phongdokladuna Chief Minister na hai commitment amaga loinana miyamda pikiba thajaba thabak oina matam chana amadi transparency leina thabak tawba ngamba adu good governance kawi gari fawa changma ngamdana manung hanjinba mafamsingda leiriba miyamgi chakot thaurangi thabak sing yauhanduna good governance ama haiba lengaki objective adu phangnanabagi damak Thabak Tauriba Chief Secretary Yauna Lengaki Official Sing Kudimaksu Chief Minister na Thakat Pafongdokhi Lebak Asigi Prime Minister Oiramba Atal Bihari Bajpai gi Chahi Chama Suba Mapok Komonamadi Mahaki Mapok Nimit ka Mari Leinana Pangthokpa Good Governance Day Thorom Aduda Atal Bihari Bajpai da Kathokpa Department of Administrative Reform Division Government of Manipur na Puthokpa Lairik Amasu Chief Minister na release tawkhi Chief Minister na luchingduna Atal Bihari Bajpai gi photo da laisu katuna ikai kumnam utki thorom aduda minister sing Rajya Sabha gi MP lesem basana jawba MLA sing administrative secretary sing amadi department ki makok thongba official sing saruk yakhi Chief Minister Nongthomam Birena makha taradono hai kumja 2017 da mahaki lengak asina ahanma lakhiba matam aduda Manipur gi law and order gi phibam asuki matik phalamde mahaki ahanma pandamdi mahaki lengak asi miyamna yaba miyamgi lengak ama ohenba aduni Pandam asigi makhada mahaki lengak asina miyamgi yaifat thaurang kaya ama paket pahauki miyamgi lengak ama ohenana bu wakhalonda miyamgi numit thaurang hongdokhibani miyamgi numit thauram mahaki office ta khakta pangthokpagi mahut district khudingmakta DC amasung SP gi miyeng makhada pangthoktuna miyam amasung lengak asigi marakta achetpa mari semba ngamki masida chinga amasung tamgi marakta khetnaba lehendanaba go to hills amadi go to village thaurang hongdokhibani State amadi mahak masamak good governance amadi best chief minister award pirakpada miyam na ngakna khibani haina supongdokhi loyana chief minister gi haksel gi tengbang CMIST school pagadanchi mission amadi chief minister gi artist sing gi tengbang paketki masi people's oriented scheme ngaktani amadi hairiba si good governance ki khudam ni haina su chief minister na phongdokhi amaromda kaisampata leiba thambal sanglenda su BJP Manipur Pradesh na sinduranga si good governance thoram day Thorom Chief Minister Nongthomam Birena athoibe mitung oina pangthokhi BJP Manipur Pradesh ki President na preside tawduna pangthokhi ma thorom aduda BJP Manipur Pradesh ki hanagi President senior leaders sing the Chief Minister na achamba khudol tamduna ikai khunnaba utkhi thorom aduda wangang laduna Chief Minister na hai lengak asina state asigi miyamgi tungi yaifanabgi damak thabok tawduna lakni lengak asina kanagoma kanglu furum amagi mayokta thabok tawkiba leite haibasi sengna khangminaba mathau tai Manipur dagi kakiba Congress MP singnasu state ki leiriba issue asida focus tawduna parliament ta marik chumba wafam sing thamaningi jeriba amta nupi angang taruk farga tamthina hatkiba tawdoki matangda Manipur gi outer gi MP na parliament ta wafam amata thamkhide
मसिमक्सु लेबक थीबनी हाइखि मणिपुर की इशू असि बीजेपी ना थोन मनते हौकिबा चही क्या की ममांगदा अरानबा पुलिस क्या चथरम अदुना मरु हुलग ओइरखिबनी हाइना चीफ मिनिस्टर ना ममांगी लेगाक सिंगबु मराल सिनदुना पॉलिटिक्स तौबदा पावर पाइनिंग मना मांग थारगा थबक तौबिगनु मांगदा तारिबि इशू असि हाना लोइसिनना भोना मिनसि हाइनासु चीफ मिनिस्टर ना अपील तौखि थरोम अदुगी मतंगदा वांगांगलदुना लेबाक असिगी प्राइम मिनिस्टर ओइरंबा अटल बिहारी वाजपेयी अवांग नोंपोक लमदम यावना लेबाक पुंबा चौखटनबा होटनरंबा मियेंग सानबा लुचिंगबा अमनि महाकी मतमदा अवांग नोंपोक लमदमगी चखत थोरांगदा अहेनबा मियेंग थमदुना डोनर मिनिस्ट्री लिंखलमखि हाइबा वफम असि चीफ मिनिस्टर थमखि हाइबा वफम असि थमजरगा ngasiगidi matang asaida lushinjare।